Ahanoagtada mayapuna mapu Lanchenbi Moirangcha na khurumdari ngasigi video sidi aina competition ama yaukibako competition duda aina Manipur Kangla Gate saye adugi video do ai mayamda share tawjarake ado Kangla Gate sabase asisina aigi anirak subunebako anirak subase ado mamangi shu upload tawjargibane ado mamangi Kangla Gate duga handaki Kangla Gate siga karamane hena phajage aido comment box ta haibiramo aduga mathangi next ki video gisu kaidoge kaisaroge habdo mamna suggest tabiro adu comment box ta habiro adu di video or say